Ngara nungdan phongkiba kangla paudagi maru oiba pau khara khangasaraga miyamda khudo tamjige Kuki singna kautrung maning singda amadi kadang banda drone yaungni attack chatharakpada ama sire mari sokle Kuki terrorist singna mamang sei lising aniga subna kun go homdogi me ahumdagi chatharakhiba lan matam khara lepdoraba matung ngasi nungthil Kuki terrorist singna kautrung maning singda amadi kadang banda drone yaungu nomai kaptuna attack chatharakpadagi khunjanupi ama sire Masanupi yauna mari sokle Thodok tufamdagi press na phangma pau amana hai ngasi nungthil pung ani tarakpada kautrung maning singdagi Kuki khulai fiber singa nomayang kaya marum kaptuna attack chatharakhibaga loinana mafam aduda drone paichilaktuna bomb thadaduna attack chatharakhi Kuki singi attack adu mafam aduwaida mathau tawraga leiba Manipur Rifles amasung IRB ge personnel singna handuna khuthonakhi nomai kamnaba aduda chawrakna nungthil pung ani makharam taba duwaida Mama macha ani Kuki khulai fiber singna kaplakpa nongoi maruna pambadagi mama sire macha nupi yauna mioi mari aso apanangke nomoina pambadagi lekhidraba mama adugi maming ngangom ongbi surbala sei kuntraga mathoi mapuroiba imo kawi mahak phayeng umang lekai ne solobi macha nupi adugi maming na Rojina sei taragani thoi kawi lekhidrabi surbala kautruk ni phayeng umang lekai da mayum pambani ngasi mapamda lakpaga loinana imung manunga sumangda Wari saduna leiringai Kuki singna komtharakuna anapa range nomai kapsilakpadagi makokta panduna lekhidabani thaudo aduda kautruk thangjam appeal kauba amasu sokpadagi lekkanari lekhidraba surbalagi mapuroiba imo media personnel ni ma phayengna posting tabani thaudo aduda security personnel amasu makhongga nomaina pambadagi sokki hauji mafam aduda Kuki khulai fiber sing amade state force ani gi marakta khothoknari Lonina thaudo thufamda center amade State Force ki personnel kya sangsing kare haire Kuki singa nomai piriba sing thijinanaba TSA na khanghankhre Thadau Student Association TSA General Headquarters Manipur ge General Secretary na thadora pachero amagi matung inna Thadau Student Organization Myanmar gi President General Secretary da athobu matung gi manungda makhata na Myanmar ge Manipur gi karamba organization na nomai maru supply tawa thingnaba thijinbiyo haina TSA gi maikedi gi khanghankhre Zero Osina Makata na Thadau gi Myanmar da leiriba Student Organization na Manipur gi Thadau Community da Separate Administration tambagi mingda Thadau Traffic gi lusingba T Michael Amjantha Hawkip President TSA General Headquarter gi yumda Khulai fiber singna ahumlak suna attack chathakrai Hiramasi gi matangda Myanmar da leiriba Thadau Organization na Kuki Matron singna pariba afaba makhal gi nomai sing kanana piribano haina thijinbiyo Group asida nomai piba sing thingduna Manipur da makhata na Irang thoktanaba hotnaminasi haibaga loinana Thadau community bungak sensi haina TSA Manipur ge chero aman haire Kandem tarokle ngasi nungthi Imphal West District ki kautrukta Kuki khulai fiber singna phayeng umang lekai dege nupi ama atamna target tawduna hatkiba aduga sahi nauribi macha nupi na soan kiba amade State Force kaya aso apanang kiba ge thawdo ase Federation of Civil Society Organization Fox Manipur na akamamong da kandem tarakle Ngasi organization asina thadorapa chero asina makha taraduna hai asigomba terrorism gi thong chathariba Kuki terrorism asigi mathakta Manipur lenga amade central government anina logi oiba chapchaba thabok lokhotuna cherak pigadabane central government amade state lenga anina ahema security forcing khudakta thajinjuna Kuki terrorism tanghaigadabane haina su phongdorakle mitomna chalaiba bakery item sing checksiningai oire haumi Manipur gi mafam kya hangliba mitopna chalaiba bakery sing ase khwaidagi hakchang sokningai oire bakery sing ase ge expire oireba item sing da anauba tarik thaba level up sing ge saruk yaungno mafam kya da yomba thengnare haina Federation of Haumi ge Publicity Secretary Huirem Bharat Maitena thadorakpa chero aman haire chero asina makha taribade item sing ase expire oibana kokphai kaba manamnaba asi chaba matamda tonga ba laina pokningai oire Ikui jina haukiba August taragani thoide ima bakery food products singjamoi makha sorai khambam lekai de leiba bakery amana chalaiba bakery asina expire oiba pot kaya ama anauba level napsin laga yonba thengnare asida natana atopa bakery singdagi photopa kaya amaso expire oiba yaubadagi faduna mangan kiba laikhrei ngasi iramdama ase cancer diabetes asthma blood pressure heart amasung lungs disease patient singi sang asi atopa stage singa yengnaba matamda Asuki matik sang wangle masi khudimak sing ase karamba jingjak sang naina sabadagi ohela pono habasi food testing department na thidokpam thoi
Maram aduna lamdam asida lariba mipum khudimакna bakery item thijinanaba matamda yariba makhai iramdam asigi yelomi singna salaiba lu namba bakery item adu tamak chanaba thijinabiyu dukan phambiriba singna su masak khangba lu namba yelomina saba mafamdagi pot laiduna yonbiyu family planning na sumkraba lamdam sigi mising hengatpagi chang asi handaki ticket asigi oina 1.70 FR ni machina chanaba thaknaba apuma sa charobana amuk laina kaya po anduna kunai asi mami sama kunai ama ohengani habagi chingnaba laire maram aduna khudaktagi section thong lokhatminasi haina haumina miyamda khangalakli drug tagi lebakan ba habasi ahaki lengdraba thodangni masiki mayokta changchilapa lanjang hena kansilagani CM mayakaba drug tagi lebakan ba habasi ahaki lengdraba thodangni drug ki mayokta changchilapa lanjang hena kansilagani haina Chief Minister Nongmei berena phongdokhrei wafamasi Chief Minister gi social media account da Ilege American amasu mayakaba chinjangna estate asida ohelakliba tunga ba phibam kiyagi matangda video ko nana thagalakpa post amada phongdokhibani Chief Minister gi post aduna hai estate asigi nopok thangba sarukta leiba border ase malemda drug sumpham amadi drug kilalo itikta khwaidigi chawba amasu maming leiraba godown triangle ga nakna leiribani marma aduna leiba ase drug ki achawa chaithengdagi ngangthoknaba makha tana maikai asomgi gatekeeper ama oina thodang lauri Manipur ke naha lak 1.50 rom di mayakaba chinjaki azaboy chaitheng nangli haujikti drug ki mayokta changsimba langjang asi hena mathau taba amasung yamna maru oiba ama oirakli Myanmar dagi ilege American changlakpa asi aikhoi gi hawalakli banha singmangta anbagi achoba maram ama oiraktaba natte maram aduna mayakaba drug ki mayokta changsinba langjang asi hena kansilagani matang asida aikhoi gi mipum khudemak mikap thoktuna Tungi mirol kanabigi damak mahangla changsinga doriba lanjang asida mateng pangbiyu hana Chief Minister gi post asina makhatari Chief Minister M Birengi atopa poster amadana Manipur de ilege American singi issue asi yamna sathiba ama oirapa maramna athubode miyeng changbagi tangai phadaba chawna leire state asida haukiba chai kungi demography review toba matamda puro amagi misi angapa phangna hengalapa thengnare oirakliba phibam asi mamangda lenga pairamba singna Yumthangnariba lebaktagi emergency changlakpada athingba amatta piraktabadagini kariguma masigi phibam asida aduma makha tana chatharabadi lamdam asigi yelomi sing furup singi mafamda achoba singnaba ama soidina oirakani loina haurakliba tungi mirolda awa chaitheng kaya su mayoknagani masina lamdam asigi yelo furup singi miyoisi masagi maramdamda minority haibada soidina oirakani maram aduna hauji estate asida oiriba phibam asi Mipum kudimakna mayak sengna khanghanbagi mathau tare lamdam asigi demography balance amasung culture heritage ngaknabagi damak hena kamba emergency gi policy mathakta onthokpagi tangai fadaba leire hana CM gi warul asina makhatari